Kuki khulai paiba singna meecham taruk phakhraga ahum meenungshi leitana hatoklambagi thouong adu yaningdaba phongdoktuna Meeyamna changshillakpa khongjang da Patsoi AC ki MLA Sapam Kunjakeswor gi Yumda Khamduna Leiba Gari kya Mei Thadokhre kaya amana akai atoi thokhallamle ngasi numit yungba matung pung 3:30 rom taba aduwaida maikai kya dagi lakpa Meeyamna Patsoi AC ki MLA Sapam Kunjakeswor gi tera bazar da leiba mayumda thomjilakhi Khoisaonaraba meeyam aduna MLA gi Yumda Khamduna Leiba gypsy gari ama yauna gari kya thugaiduna amangata thokanki tungda mafam aduda khamduna leiramba silver machugi Maruti Alto car registration number MN06L8524 yauna gari macha mari lambida puthoraklaga Mei Thadokhre thokdok adugi paw hek fangbaga police amasung Manipur fire service ki team sing mafam aduda changsenaba hotnabada meeyam aduna thatpadagi changsenba ngamkhide haina paw asina makhatari 네, 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 저 들어오네.